अहानबदा मरोइबा पाउसिंग थमजरी अंगनवाड़ी सेंटर सिंग मॉनिटरिंग कमिटी सेमदुना यंगसिनबा हौरगनि हाइना चीफ मिनिस्टर एन वीरेन फोंदोखरै बेबिशना मिसिगी मायोक्ता मियामना चीफ मिनिस्टर एन वीरेन अमदि प्रिंसिपल लंदोनी की मितम मई थादुना खुंजंग चंगसिनख्रै पुंगी फुनिपान गे जनरल स्ट्राइक सौगनबा वारेमनख्रै अमदि चुरचानपुर डिस्ट्रिक्ट के मनुंग चनबा सिंहाता मियोय अमा सिंगनियाय ओबे मौंगदा थोरी यान्दुना सिरमले पुलिस स्टेशन द थोमजिनख्रै खुरुमजरी टाइम्स ऑफ मणिपुर न्यूज यंबिरबसिंगबु खुमन हम जनता तराम नोक्जरी हौजिक मियाम द पाउ सेंटोन पिजरी अंगनवाड़ी सेंटर सिंग निंगथिना चलाइरिब्रा अमदि दरकार ओइबा चिंजाक सिंग पिरिब्रा हाइबगी मतंगदा मॉनिटरिंग कमिटी सेमदुना यंगसिनबा हौरगनि हाइना चीफ मिनिस्टर एन वीरेन फोंदोखरै वाफम असे ngasi चिंगमेरोंगदा लैबा ट्राइबल रिसर्च इंस्टीट्यूट की हॉल द पांगथोकपा पोसानमा नेशनल न्यूट्रिशन मन 2018 होंदोकपगी थोरमदा फोंदोखिबने मणिपुर सरकार के डिपार्टमेंट ऑफ सोशल वेलफेयर नेसेंदुना पांगथोकपा लॉन्च तौबगी थोरमदुदा एग्रीकल्चर मिनिस्टर वी हंखालियान प्लानिंग के डेप्यूटी चेयरमैन एस राजेंसु सरुक याखे पोषण अभियान की मखादा सेप्टेम्बर था अमसुबना चथगदबा नेशनल न्यूट्रिशन वीक हौदोकलदुना चीफ मिनिस्टर एन वीरेनना मिरोलिबा ममासिंग अमदि पिकलिबा अंगांसिंग मसी ओइबा चिंजाक पिजबा हाइबसी यामना तंगाई फदे भारत की प्राइम मिनिस्टर नरेंद्र मोदी ना कुमजा 2019 के मार्च द हौदोकिबा पोषण अभियान की मखादा सेप्टेम्बर था असिनमा सही मसी ओइबा चिंजाक पिजनबा न्यूट्रिशन वीक असी यामना मरु ओइबा तौदबा यादबा अमने मिरोन बेसिंगदा मसी ओइबा चिंजाक पिजदबा तारबदे ममा अमदि पोलकदबा अंगांग अदु अफबा ओइरोय अमरोमदा पिकलिबा अंगांसिंग असिदा दरकार ओइबा चिंजाक पिजबा हाइबसी यामना तंगाई फदे मरमदुना था अमसुना पालन तौदुना मियामदा अवेयरनेस पीबा अमदि अंगनवाड़ी सेंटर खुदिमकता लैरिबा अंगांसिंगदा मसी ओइबा चिंजाक पिजबा होनसी सरकार असिना अंगनवाड़ी सेंटर सिंगदा अहेनबा मियेंग संगबा हौरगनि ब्लॉक अमदि डिस्ट्रिक्ट लेवल की ओइबा डिस्ट्रिक्ट लेवल मॉनिटरिंग कमिटी अमा अथुबदा सेमनबा होनरगनि कमिटी असिना अंगनवाड़ी सेंटर सिंग असी निंथिना थबक तौरब्रा हाइबसी कुमना यंगसिनगनि सेंटर सिंग असिगी ओइना व्हाट्सएप ग्रुप अमा हांगलगा सेंटर अदुदा तौरिबा थबक सिंग अदु ग्रुप असिदा थागनबा होनसी हाइखि मसा हक्सांग फरोय करिगी इमागी खोमलांग दु पिथागनि अंगांग सिंग ngasi मसंग थोकपा मटिंग लैबा जेनरेशन अमा सेमंग दरकार वरिस भान की भाड़ा अमुक ट्यूशन की भाड़ा अमुक स्कूल की फी अमुक तब मतंगी खितंग इंखोलदगी थोक्चरिबद प्रॉफिट खर फंगाकांदा ममा ओइबी अइना चागदब और मसा ओइबी मोइद पीजगदबसे स्कूल की फी थीबग भान की भाड़ा थीबगद चखरे अंगनवाड़ी सेंटर सिंगसिदा इसा सिंगदुद करी पीजरिगे सोशल वेलफेयर की पीरब चानबी चेंग चाक से क्रमायन पीरगे मनमदु नहावाई अखोई इमा अखोइद उपाय लेते पोरखिब अदुई मनम चेंब चेंगदु ओइरिब्रा नत्रगना अफब ओइरब्रा क्रमाय तौगे न चिंब मदुगी अखोई मंथली था खुदिंगी रिव्यू तौननबा डिस्ट्रिक्ट लेवल की कमिटी अममम अदुगा ब्लॉक लेवल की कमिटी अममम याम थुन सेमगा कोई मदुगी व्हाट्सएप ग्रुप अम हांगाकांदा पीरिबा सोशल वेलफेयर की खुदांगना तौरिबा वीविंग सेक्शन की वीवर्सिंग की द पीरिबा खुदोंचाबा सिगी मयाम सिगे एडवांटेज लौबियो थौरमदुदा सरुक याखिबा सोशल वेलफेयर की डायरेक्टर एनजी उत्तमना हाइकिबदा ममा अमदि पिकलिबा अंगांसिंगदा मसी ओइबा चिंजाक पिजनबा अमदि मसा मऊ फना थमनबा पाइखटपा थौरांग अमनि सही खुदिंगे सेप्टेम्बर था असिमा हाइरिबा पोषण मागी पालन असी तौदुना मियामदा खंगनबा होनबनि हाइखे चंबा युमदा लेजरिबा पोचिना करमाइना आंगांगदा मची ओइबा चिंजाक पीगदगे हाइबदु खक्तनी अखोय मसेन खंगमिनगदौरिजे अदु खंगमिनरबा मतुंगदा इचादुदा नुंसीना तपना इंगना पिजबीबा मदुना अखोयगी तुंगी समाजसी तिंजंग काइजंगदबा अफब समाज अमा ओइबदा सोइदना मतेंग पांगनी अदुना लैरिबा मेसेज सी ngasi अखोय मफमसिदा पुल्लिबा मिपुम खुदिंगमकना ऑनरेबल चीफ मिनिस्टर की मियेंग मखादा अखोय पुन्ना वासकमिनरगा हाइरिबा मेसेज से अखोयगी leipak pungjaw thinna aigi laikai da sanduaga leiriba mipum khudingda mateng pangminaraga
मसा मऊ फबा तिंजंग काइजंगदबा समाज अमा ओइहलसी सोशल वेलफेयर डिपार्टमेंट के ऑफिशियल सिंह ICDS के ऑफिशियल तोन तोन बा अंगनवाड़ी सेंटर सिंह के लाकपा वर्कर सिंह लॉन्च तौब की थरम मदुदा सरुक याखे थरम मदुगा मरी लेनेना पुनः वासक लौमिनबा अमदि लाइबक थिबा थौदोक अमदा अपोकपा लैखिद्रबा अमदि ममितसु उद्रबा उखोंग सांगदगे KH बिजयादा सरकार की माइकेदगे महाका चानबा थबक अमगे अपॉइंटमेंट ऑर्डर सु खुसिनखि अदुगुंबा चीफ मिनिस्टर N Viren amadi standard robot ki principal landoni gi mitam mai thaduna miyamna khongjang jangsin khre ngasi nungtil thangmaiban sinam laikai amadi yumnam laikai anige apunba maira paibisingna sinam laikai da sangsin kiba khongjang aduda laikhidrabi bebishana misigi asumba wild fangalu haiba kholaukaya lauki khongjang aduda saruk yakiba thangmaiban sinam laikai maira paibigi advisor sinam romana bebishana misigi asengba wild fangnaba sangsiliba khongjang asibu miyamda lan uhnaba lengak na honariba si laibak thibani khongjang changsilibा सिंह फाजिलगा मियाम की इहो लेपकदब नते अवाब तारब इमुंग मनुंगी मियोय सिंह फानबा कोइतान तानबदगे ngasiदी युमदा लेबा ngamdaduna lanjenakre lengak ama leiriba asi मियाम बु ngak सेनबनि हायरगा मियाम दा अवाब पीबा asi angak popoi जेसी की मिहुत सिंह फाजिनदुना जेल दा लेरिबा मियोय सिंह हक्सांग की फिबम सोक्सिलकपा फावबा तुमिना लेसिनबा यानिंगदे केस asi CBI दा सिनगनि हायरगा ngasi फावबा सिनदना थमलिबा करिगिनो हायना lengakta hangखिबा लोइनना hayengdagi sathagadauriba general strike asi manipur miyamna sawgatpinabasu appeal tawki snagi imung manungda sarkarna koitan tanadana lepham chapam khangdadana ngasi yum cholonjandana cheliba dharmagi wangwadani makoina tawriba khongthang asi amadi loina na je shigi mioi kaya ama nupa nupi khaktana phana ba honarakpada akoi yumthong khudimukta thiba humbagi thabak satharakpa masibu su aikoina pende hayengi banasi sawgatpiu amadi punna sawgatminasi haiba wafam asi akoi media gi thongda thamjari loina na ngasi dagi अथेंबदगी अखोई सेक्शन थौरांग ओइना अखोई पुलिस सिंगना मफम खुदिमक्ता लेखरब तारगसु अखोई दि तौदबा यादबा थौदांगनि खल्लगा अमदि जेसीगी कन्वेनर मयाम अमा फाग्रबसु जेसी नुपा नुपी मयाम अमा फाग्रसु लेहौरिबा अखोइना तौदबा यादबा थौदांगनि हाइदना लमलमदगी चोंथोकपिरौ अमदि बनसि मपुंग फाहनसे हाइना अखोइन मीडिया इ थोंदा थमजरी बिसनागी मिहात बिसनागी मिहात बिसना हातबा अथुमतंदा बिसना हातबा अथुमतंदा बिसना हातबा अथुमतंदा बिया अथुमतंदा बिसना हातबा मिहात बिसना हातबा मिहात Churachandpur district ke manung chanba singhata miyoi ama chingnaniai oiba mawngda thori yanduna siramlai thodok adugi matangda khoisaunaraba miyamna police station da thomjin khibak loinana lambi thingduna kongjang changsin khre thodok asigi matangda police amade thodok thopam ge akoibida leiba miyamdagi fangba pawgi matung inadi ngarang midang Churachandpur ge singhat police station gi manung chanba S Vengnomdage ginlam munlau ngasi ayuk khulladuge umang amada leiba nepali amage sangolda chingnaniai oiba mawngda thori yalaga siduna leiram khibani haire पाउसिना हाई लेखिद्रबा गिनलाम मुनलो ngarang numidang fijam setuna lakpa singhat police station gi SI byangmunna lusingba kangbu amana masagi memdage nisa saba amadi yonbagi maranda mahaki masa ani galoina fakhi madugi matungda mahak police na thadorokpadage mayumda laklamlaga thokibadagi thiba khangdana leiringai ngasi thori yalaga siduna leiram khibane mahaki asiba haksang hek phangbaga matam ikan kanadana khunja singna ginlam munlo police na ka henba thong sathabadagi sikhibane haina irang horpuga loinena singhat police station da thomjin bayauna miyamna lambi thingbugi khongjangsu sangsin ki hairi Jananeta Hizam Irawat Memorial Trust Jimet Jirivangi Lifetime President Dr. Sandam Kamal Singh na lusingduna mabuparada leiba Irawat ki complex ta leiriba lamyanba Hizam Irawat ki mitamda miyamna leisukatuna thabum amasubna sathagadaba Jananeta Irawat ningsing thorom hogdokre Thorumgi makha sathar poina numidangda lamyanba Irawat ki mitamda miyamna maira thanduna ikai khunba utkani ningsing bayai September gi tang amadage Jananeta Irawat Memorial Trust Jimet Jiribamna sinduna September tha asi sahi kudingi Irawat tha haina pangthoktuna lakle thabum amasubna sathagadoriba thorum asiga mari lenena Jiribamda leiriba tuan school singda chatuna Irawat ki matangda awareness piba yauna thorum kya pangthokadori Bishnupur District ke Electors Verification Program and Mega Million Lising Nitaramapan District Asige Mini Secretariat DC Conference Hall Dangasi Hogdokre. Thoramaduda District Asige DC Nita Arambam IAS SP Priyadarshini Laisram Amasung District Asige District Level Officer Singh Mahiroi Singh Susaruk Yake.
Thoram maduda Sangai Artist Association ge artist Hemsan Hobijambu district asige voter icon oina khankiba loinana district asige kendra taruktage mahiroi ani khangatuna puna mahiroi 32 da campus ambassador oina hapke. Thoramgi saruk ama oina ngasidagi hauraga October 15 fawba sathagadoriba voters verifications amasung voter correction su tawba hauke. District asige DC Nita Arambamna Kudong Saba Mapam Yangnaga Manak Nakpa Common Service Center Natraga SDO Office ta voter verification amasung voter correction tawba yaragani haike. Jiribam District Oinasu District Asigi DC Office ta District Election Officer Jiribam District Asinduna Electors Verification Program Hogdokre. Ngasi Thoromaduda Sarugya Kiba Jiribam District Deputy District Election Officer Bungba Maibam Hai. Program Asida Electors Singna Pairiba Electoral Card ta Yauba Details Singadu Asoiba Yauragadi Sumthokna Bugi Tanjama Pibani. Electoral Card ta Yauriba Details Singasi Sumthokna Bugi Medium Karalay. Ahanbada NVSP Portal Haiba Election Commission ge website ta Changlagan Semba Anisubada Voter Helpline Mobile App, Ahum Subada District Kudingi Election Commissioner, Identified Toba Common Service Center, CSC Sing Amadi, Electoral Registration Officer, ERO Gi Officing the Chalaga, Natragana, person with disability Singe Oina, Voter Helpline number 1950 the call Torga Asoiba Leva Singadu, Same Bayabugi Kudong Sabadu, Pinava, Election Commission of India Gi Program Amani Haiki. Sidigi Horaga, October 15 Hausi, Electoral Verification Program, and India Pumbagi oina ladiba pagi electors sing haitare ko pagi electoral roll da yauraba electors sing si verify to card ta yauriba details sing je madu oina ming gumba adagi di father gi natragana husband gi ming natragana date of birth masigi sida pagi aran ba soiba yauraga di madu chumtok piu oina paina medium khrale madu chumtok na ba haitare Paugi maraktan aten ba brema tang logjari Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba Jewelry, good quality is our priority. Salai Holdings Private Limited ki Smart Universal Academy bo August ki tang tara Nepal da Hotel Taj West and Bengaluru da Blind Wing ki India na sinba India Education Award 2019 ye tokpagi thorum da Best Digital School with CSR Initiative in Manipur 2019 haiba award amadi tang kungani thoi da Delhi ki Tajman Hotel da Integrated Isiverse na sinduna pangtokhiba 10th National Education and Business Summit 2019 da School asiki President Dr. Naringum Samarjit Singh da National Education Excellence Award 2019 pirapada ngakoi litna nungai phongdokchari Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gi damakta monsoon offer ama pijari bo offer adudi 5% discount on any trip or any package Akupamarol gi damak contact tobiu lamjingba cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal Aikhogi phone number 18001027 natraga 8794613154 Kangla food product ti iram dong dia seng mahong yeng dio garlic mixer khatana tana kangla gi ano food item singi mahong kangla bada ngauroi daw kana bu nei bagi kangla break ke matungda makata pa pau pijari
Lagliba September gi tang kunipan amasung kumapanda lamboi khonangkhong Trade and Expo Center da Kumarjit Laistrom na puthokpa Manipur Fashion Week Anishuba edition pangthoklagani haina fashion designer Kumarjit Laistrom na ngasi Saugolban Tera da leiba mahaki studio da pangthokiba paumisinga unaba ma da phongdokre mahana makha taraduna Fashion Week asi maruina lamdam asige khutsa hairaba nupi amadi nupa singe handloom gi oiba pothoksing promote tawbaga loinena nauna inkhalak liba nupa nupi amadi trans model singda platform ama pina gi pandam da pangthokpani Masina national amadi international ge thakta lamdam asige natpo sakta ngabge khudong saba amasu oigani haiki koigi team di koigi handloom da promote tawbani koigi weaver mayam se nupi fisabi mayam amadi nupa fisabi mayam amasu lairi suma mayam se koina suguma fashion events da koigi handloom ga related oiba mayam se pothoga koigi international gi thakta hadi state did not national amadi international gi thakta sugumba fashion events da koigi pothoga hena mayam na khangna na ba potto gi pandam da sinjabani aduga si khatanata na koigi inkhalakli ba koigi youth sing hai tare koigi model sing su moigi platform pb ba moina koigi suguma event asida koina moigi su chauna mafam happy aduga event asida koigi koigi hojik trans women sing ju koina support to boina moigi ju platform ma yaugani aduga model puna masing 38 model oigani nupi kuntra amadi nupa nipan oigani aduga hairiba program asida koigi mapalam dagi international gi oina koigi masak nairaba Miss World Tourism 2018 gi former Paula Josinaina masamaksu koigi mafam sida la aga koigi event asida promote to bada support to bada yomina gani Go Clean, Go Green haiba pandam da ngasi Radiant E Right na sinduna Sengmai Bazar da lamtu sit sengbagi thoram ama pangthokre Sengmai da nongna hangadaba Radiant E Right ki pre-launching thoramga mari lendena pangthokiba thormadu da saruk yakiba Radiant Group ki managing director Nepram Romeo na malenggi oina honglakliba ai ngasagi khalasi ko honabagi damak akoibagi phibambu lu na thamba mathok tai akoibagi phibam da sokloidaba pochai sing sijanaba mathok tai haiki अकोई ngasi gi cleanliness ki oiba koina social service ki oiba akoi program se koi thamjabani aduna yari makai mafam sida lubu nanba adu thamakanda henna environment da koina pusanjarei e vehicle siga ani si punjin laga henna koi green manipur gi semba wahan thoksi da henna akoi phagani haiduna ngasi program se koi tawjabani Dedicated World Artists Union ge lai haina mingthon ba sumang nilagi ai phathongni thoram ngasi Porompata leiba Performing Artist Center da pangthokre pangthokiba yai phathongni thoram adu da saruk yakiba sumang nilasigi aiba babasa tongbramna lilasina mioiba khunai gi marakta khenaba leiriba kayasi mayeksingna takli lilasina ayengba kayabu pukning pelhan batanatana loksing kaya piba ngamgani haiki Tayung pansida leiba mioiba singi marakta mioiba na khaiba yaba lei do karino haibdo masigi lilasina meyamda koishal hangbaga loinana koigi meyam jengbiriba lela sibu nungsibiduna miyeng tabiba khuding ki thamoi nungda lai sigi wahan thak to lahenna ba hona jabani yam kanna section dila sida koigi sangnaiba artist kharaju film gi ayam ju yaure adon dila se tawre siena haibri yamna haraw yara kibda aina yam penjaba nungaijaba haibe tare NPP gi lusingba ma oiramba laikhidraba PS ama gi humbudrani thoirak suba mapuk kumol palan thoram ngasi NPP Manipur State Union na senduna lamyan basanglenda pangthokre laikhidraba lusingba sugi mafamda ikai khumnaba utpa amadi mahaki mitamda leisoi katpana mapungoi basaktam oikiba thormaduda chief guest oikiba deputy chief minister Waijoy Kumarna laikhidraba lusingba asina lingkhalamba party asi ngasidi regional party oina leirambadagi hojikti national party ama oibaga loinena party asi gi mapangalsu kangkatpagi chang noma noma gi hengalakli haiki Mana laitaba matam adai matam na koidi we were not in touch with NPP mana laitaba matam dasu NPP am sakhat pat natri just only two MLAs katani kano that Meghali de leba aduga ka ayam masi mana magi kari haini magi mai khali wakal magi kano me amsi ayin kamidadi magi bacha nu pa atomba konat samadu siniramba mani adu konat samansu amuna khangaga hojiki khalaga hojiki hariba si darka oi habse mapana kari haini hulamba maru haigedra haidi haiba party se notice ki entire notice ki oina stand tona aduga issue khudimak tasu lawgadaba khokadaba adugum se darka oiba adugumba party mo em darka oise machan pada sinema mali
Thorom madu da saruk yakiba Health Minister L. Kumarna ngasidi Bharat ki awang nongpok landamda lairiba aikhoi masel amato oina punsin bagi matam adu oire. Laikhidraba luchingba sina mangjaramba manglan adu aikhoina mangpha honaba honasi haiki. India is not a way to ako ki diu share yun tayo na at nahaipaganda ako naman naging namat pipo kung gato ba ato na North East talaga ko plasasang marathon namba bipiktek to ba foothabit mana ba temperamental organ ba bidang tao ba ro ko so no na kamu si mainland India kamu sila ko mo ta na lo ko madu ro ko di madu ki thamo je lai ko madu ki ngai tom ba na not only mega le tala kama the whole North East but the people's movement amma jaka le re adana the wakala bala the matter of the National People's Party has say room to howi dai nyam tham Lambigi khudong thiba thodok amana maram oiraga hojik hogot kangkhat pangamdana pikliba masa ahum galoine duna hingliba pasoi kendri manung chanba langjing asoba chingmangdagi thongam anilgi imung Manungda Pasoi Block Congress Committee gi Vice President Administration Sadokpam Nongpok Nganbana Lusingba Kangbuna ngasi sana thanaba polam sing khusina kre Thormaduga mari lenena Sadokpam Nongpok Nganbana ngasi gi tengbang polam asi Kendra gi MLA AK Mirai bagi poktak matungina pibani mamangdasu MLA na mateng pikre hojik anil na lairiba yum asi migi da taptholaga sabani athuba matamda MLA Local Area Development Fund gi maki yum ama sana bahonaragani haiki Thongam aningi yumda khone laksari basi magi yamna thohaning daba thodok ama stand tawdagi masa se ngamdana hoji gyan ta dadana leiba adu magi imungse kogi masa nupa 11 ka basina second thabak suraga tha ga leijaba masimana ohum adu nubi su leitraba aduna yamna nungai taba thodok sida kogi local MLA oibiriba Sri AK Mirabai madam gi through dagi aikoi pausi tajaradana adu madam na su magi leiriba phibam asida mana pangba yaba mateng sengi oibat pangbigre aduga koi maki yumse migi yumda taptharaga pakhan macha ma sarga leiba su magi Local Area Development Fund gi yumma athuba matamda sabirini haina chu takpire aduga iroina na akoina leijaba akoi gi siang hawai sana thangnaba singa se akoi mateng khista su oradi haidana anangi yumda ko thinjarapani Students Union of Kanglai Park Sukna Sindhu ngasi Johnston Higher Secondary School da nipa laksuba state level spelling competition pangthokre sangdano baduda tongan ba mahiloi singdagi lakpa mahiroi lising amaga chani tara trukna saruk yakhi category ani thongna khaidoktuna pangthokiba sangdano ba aduga mari leinena Suki General Secretary Ningthogjam Rogers na hai competition asi lamdam asigi mahiroi singi lotuna leiriba talent sing asibu khangnaba amadi madugi khudong saba ama pibaga loinana masagi haitoi singthoiba adu hengat hanabagi pandamda haukiba sahi singdagi pangthoktuna lakli ngasi pangthokniba competition asidagi khangalaba mahiroi sing lakliba September gi tang 15 da Mims Hall the final pangthoktuna athoi hen sing khangani haike mahiroi singi mai talent mem talent sing asibu malemgi hidanabagi lambi asida saruk yaba aduni masida akhoi ngasigi spelling competition asida ngasigi final round na date 15 Mims Hall da tokjaragani Bisnupur district ke manung sanba Borayang Bi Gram Panchayat ke special gram sabha mifam ama Khoijuman Tabi Awang Lekai community hall da pangthokre thormadu da Moirang block ke BDO ke Jadumani Gram Panchayat ke Pradhan TH Binokumari Upapradhan L Mani Maitai amadi ward member singna athoiba mithungnen sing oina saruk yakhe video amadi Panchayat secretary na MG NRGSK honglakliba lonchat singi maramda wangangduna job card holder singna tawgadaba amadi tawridaba sing mamutana khangminakhe MG Narega gi makhada anova job card ki thabak lakpasida mamutana khangnabagidamakta akoina special gram sabha se pangthok sabani aduga yamna nungaina akoina asi makhatana thabak suba yananaba aduga anaubu khongthang ama oina khoi handak sugadur thabak sing asi matau karamna sugadage haiduna video masala piduna asi khanganba program sida Nupida ahan boina Bisnupur district ke oina nauna SP oina join tawraklaba Priyadarshini Laisrambo taramna opugi thoram ama ngarang mahak ke office ka da asam khudol piduna pangthokre haina The Good Karma Foundation thanga ge president na thadrok pacherol amana hairikli cherol asina makha tarakli badi thoram aduda misam miyam ga khusam naraga chatminase cooperation pinaduna leibaki oiba thorang singda asoba thodang lominase haina SP Priyadarshini Laisramna phongdokhe
Masigidamag GK Foundation na haraw nungayba fongdokli hairagli. RVD Indian Service na sinduna Indian Oil Corporation Limited IOCL ge humpu suba mapok kumon thoram pangthokre. Ngasi RVD Indian Service ke office ta pangthokiba thoram maduda SBI Secretariat Branch ke Ship Manager KH Okendra Singh, IOCL Imphal 2 ge Cell Officer T Haukif, RVD Indian Service ke Proprietor G Robindro amasung G Brajamala Devina athoi baleng birakpasing oina saruk yaki. Ngasi ki thoram madugi saruk ama oina lambida lakpa miyamda atumau amadi uzara singsu yenthoke. Athoi ba mithunglen gi oiba warol piraduna IOCL ge Cell Officer T Haukif na hai. Malim gi oina thengnariba inga sagi khal kai tharakliba asidagi kharadang oirabasu kanma ngamnaba miyamda uzara yanthokpa amadi thaminaba LPG sizinabiduna umang kokthokpa thingminasi haiba paungjel galoinena ngasigi asigumlaba thoramasi pangthokpani. RVD Indian Service na laurakliba khongthang asigum Manipurda lairiba LPG distributor singnasu lahoningi haike. Langban Hekat Lekat Tamba Celebration Committee Oinam na sinduna Langban Hekat Lekat Tamba gi thoram ama usakhang dabi Oinam Public Hall da pangthokre. Ngasigi thoram aduda Oinam ge laikhidraba thawai singi mafam da dharma ge laisol tinsol pangthokpa galoinena miyamna Hekat Lekat tamki. Paugi maraktan aten babrem tangalong minase. Half marathon run Ichanupi gidama. Ichanupi gidama. Haksang phaba khunai amagi dama. Half marathon run nasibu yaudi. Lamthagada from Sendra Sikhungdagi New Mini Secretariat DC Office Complex. Organized by District Administration Bisnupur. Powered by District Police Bisnupur. Open category for all ages, men and women. Form submission tawbagi aroiba date na September 10, 2019. Kawiragano September 15, 2019. For details, please contact 9378 121 752. Admission is going on for KHUMAN Technologies. Free computer training and other courses. Facilities available. Placement assistance. Free books. Traveling allowance for girl students. Government recognized certification. Free uniforms. For more details, please visit KHUMAN Technologies, Kwakaithil Bazaar, Imphal, near Manipur Rural Bank. Contact number 8787583445 or 8787304075. Mail us at infalwestpmkk@ruman.net or massmanipur@gmail.com. KHUMAN Technologies. Break matungda mayam taram nuksari makada papawda Mairi Club MC Lakipur Jiribam gi naharol sing asenduna ngase lekai asig akoi bada usara chahum lom thakre usara thabagi thoramasi nomaijing khuding gi pangthok lagani amadi Manipur da lairiba lekai khudingna asumna hongnoru batogdana usara sing marang kaina tharbadi malem gi oina honglakliba ainga sagi khalasi kharadang oirabasu kanbang ngamgani haina MC Lakipur Jiribam gi General Secretary LP Baren Maitaina phongdokre mana makha taraduna Nasidagi hogduna lakliba nomaijing khudingi lepalaitana usara kaya ama tharagani maramaduna Manipurda lairiba lekai khudingi club singnasu amato oina usara kaya ama tharabadi mausagi khal kaitharakliba asidagi kharadang oirabasu kan mangamgani thajai haike Voluntary Network for Green Art Khangabok nang sinduna ngasi Khangabok ki tongan bamafam singda lamdamadonggi laikhidraba singi mingda usara kaya thakre usara thajin baduga mari lenena Network asigi convener L Devana Hai Laikhidraba Ima Baba Isil Inau Singi Mingda Uchara Thajinduna Makoi Makni Khana Senabirabadi Soidana Usingadu Hingani Amadi Mausagi Kalngaktuna Tamba Ngamgani Haiba Wakalonda Laikhidraba Singi Mingda Uchara Sing Thajinbagi Kongtangasi Network Asina Pakatpani Masigaloinena Langban Thana Lakpada Laikhidraba Singi Mafamda Tarpon Katpagi Manguinena Makoi Makni Khanbiraga Usara Thajilabadi Ngasisu Aikogi Irakta Hingli Haibagi emotional feeling adu Laibangam Amadi Tangdu Laitaba Kunai Amasoidan Oirakani Khali Haike Masigi Ohomose, Langmuntana Lapagi Rolina Tarpon, Sak Pijabagi, Sak Pijaraga Miam, the Pong of the Kogi Festival Loina, Kogi Sak Sanadana, Mangan Bagimota, Uthavarom, then Unsilaga, Ipaipu, the Katsavama, Namlagadi, Hena environment Sukanava, Aduga Kumiam Sukanava, Imungi Sukanava, Laidaba, Baba, Ima, Ishi Selsing, Hingi, Hanakanamagi, with emotional feeling, Horn Bagita Zado, when Lonava, have a program, say, Valentine Niroko, Green Arts. Amaromda Jiribamgi Babupurada Laiba Manipuri Sahitya Parishad Jiribamgi Office oina sizinariba Raja Ram Mohan Roy gi library gi akoibada Sahitya Parishad ki member sing amadi
Friendly Environmental Warriors few jiribamna Jiri Green Mission gi makhada usara kya thakre thorom aduga mari lenena Manipuri Sahitya Parishad jiribamgi General Secretary TH Sarat Kumar na phongdorpada ngasi few jiribamna Manipuri Sahitya Parishad ke akoibada laktuna amadi parishad asige members single lenena usara kya thabada natana lamtu sengdokpa asi ubada apen poi haina thagatpa phongdokhi lamdamasida ahan boina angang singna makal makha kyagi sanaba yaba mafam ama oiriba Happy Fit ngasi Ananda Singh Academy manak All Second Road ta hangdokre ayuk nungthil amadi numidangi matamda angang singna sanabagi khudong saba pigadoriba mafam asida matam ga chunaraba sana khonabagi polam kya thamli Mamang sahida pangthokhibagum CC School Friends na sinduna ngasi school asigi akoibada mafam singda lamtu sengdokpaga loinena usara sing thakre sathakiba lamtu sengba made usara sing thaba duda school adugi principal Sinam Indrani amadi student union gi member sing su saruk yakhe State government amadi lanai school sing tamliba angang sing na puri ba school bag ke arumbagi chang lepthokrabasu ngasi fawba Guwahati gi oina mafung phana chanadri State government na haukiba me kuntra fawgi manungda school amadi education department singda angang singna puriba school bag singi arumbagi chang lepthoktuna chana hanaba khangan kiba laikhrabani adumainamag school kharada chana ba haukrabasu ngasi su school ayambadadi hariba chana kanglon asi mapung phana inba oidri lengang na pikiba chana kanglon gi matungina class 10 fawbada tamliba mahiroi singna puriba bag ke arumba asi kilogram manga oigadabani masigi damakta mari lainaba loisang singi akhanaba kangbu amana district amadi block singda yengsinaba khangan kibasu laikre education department gi maikaidagi hariba chana kanglon asi project ya ama laibana hojimaki oina kupna yengsinba ngamdri adubu mahiroi singi yaifa thorangi damak yenglaga tung koina thabak tawba yanaba thorang tawri hairi Assam dangarang NRC gi aroiba list phongkraba matung Manipur Mizoram amadi Meghalaya da NRC yahodaba mioi sing sangsinaba honarpa yabagi oithokpa leibana state sing asida section tharong lokhotpa hokre nakalamrom da Assam lengangna National Register of Citizens NRC gi final list phong kibaga loinena miyamna yengnabagi damak hangdokiba official website adu ngarang NRC gi final list hek phong kiba minute kharagi matungda mi masing yamna changmanbana maram oiraga miyamna yengba yakidre atopa thodok amadana ngarang NRC gi final list phongdringaida nupi ama wal dagi chongthaduna sijakre Tezpur town gi Dolabari village thokiba thodok aduda laikhidrabi Saira Begum NRC gi lista mahaki maming yauraklore haibagi wakalda thawong adu sathakibani haina chingnari adumainamak ngarang pangthokiba NRC gi aroiba list aduda laikhidrabi Saira Begum gi imung manung gi miyoising yaurakhi hairi Hojing ngasi ayu phongnakiba Manipuri pause singsigi maroiba paupuni yengminase Lamjingba Times Manipur gi district tara mangada ikang thole lauthokre Eco Club School singda lupa crore amaga lak yang khimari gi senfam yanthokre Imphal da seliva diesel auto rickshaw gi permit pibada athing batham lagani Chief Minister Elangbam Jaikumar bel pikre Standard Robot gi administrator Robinson bel pibina bahajira kre Sangai Express Manipur ikang thole haina lauthokre center bu yangsin hangadori crore manga lak tara mari gi drug crore ahum gi churut phare Assam gi NRC mi lak tara mapan hena yaudre pokna fam Manipur gi fibam si yengduna state cabinet na ikang thokle lauthokna bawarep lokre Assam state ki oina NRC gi final list phongkre state asida leiba mi lak tarampan list yaudre Manipur da NRC implement tawna bahonari Chief Minister Eco School lising hom ga marifu da lupa koti ama lak yang khimari gi senfam yan thokre diesel gi auto amasung busing electric ki onthokna ba thorang paket ba hogre Chief Minister Bebishana gi imung manung gi missing mayum solo loga lot kre TUC gi secretary bel da thadokre Robinson gi bel application tharakle Naharol gi thokdang State Cabinet mifomna Manipur ikang thokle haina lauthokre Agriculture Department ta khudakta drought notification issue tawna bakhangan kre Chief Minister na Eco Club School singda lupa crore ama lak yang khaimari gi check yan thokre Manipur gi Muslim tariba area singda anti framework agreement ki campaign sa thaba hore MMWO Huye Lan Pau Cabinet ki warip matungina ikang thokle lauthokre Sokidar na mahiroi da karan tobagi pokso case Headmaster na police amasung court piba pakhum manadre Assam gi NRC da MLA gi mingyauraktre North East ki summit da NRC gi wafum pukhatkani Chief Minister MLA Megasundra gi mathakta police na lokhat pa case kwas tobina ba high court haijarakle sana leiba NRC mioi lak taramapan gi mingyaudre Katigora constituency dagi tam anirak MLA oiraba Mazhar Bhuya gi mingyaudre Chief Minister Any summit Manipur da su NRC sat hanaba taksilagani Lamlai Municipal Council da mong maril ta da bathabak kaya sathare
Isel Express State Cabinet mifamna Manipur ikang thokle haina lauthokre Manipur gi block humbadra makta handaki ikang na sathina sokhalle Chief Minister na Eco Club School lishing ahungba marifuda crore amaga lakh yankhai marigi senfam khusinakre SECC gi data lana khongat padagi miyam gi chakwa thorang paikhat pada khudong sahandre Chief Minister kusira si togduna committee sing mutat pa yaroi anoba hangmasu yaroi Modi Police na fan of Tanabadagi, Babyshanagi Imung Lay from Kangandre. MMWO na Framework Agreement ki matang da Mission Anti-Framework Agreement sa Tabahore. Ravi, Iraiba. Ako'y bigi fibong kay tarakliba si kanan bohonagadabani. Economic Census ta aran ba toromasing lem na taroy. State Cabinet mifam na ikang thokle lauthok na ba warep law kre. Electric current season na duna nga faba mi taruk fare. Aroy bada maroy ba pa umukan na pangbigani. Anganwadi Center Sing Monitoring Committee sem dunu yang chinba horagani haina Chief Minister N Virena phongdokre Babysana misigi mayokta miyamna Chief Minister N Virena amadi Principal Landoni gi mitam mai thaduna khongjang jangsin kre pungni funipan gi General Strike sokona bawarip na kre Amadi Churachandpur District ki manung chanba Singhatta miyoi ama chingnaningai oiba mawngda thori yangduna siramle Police Station da thomjin kre Hoziki oina di matang sida Manipuri Paul Wajare minjang tabiri basing ba mukana kurum jari